Meitei Khul Phaba Yaroi Kukigi tongan balangak Piba Yaroi amadi lamdam masida athuba matamda erang waroising purak-u Haiduna Ema Singna rally Chatkhre. Ngasi Sengmai Assembly Constituency amadi Lamsang Assembly Constituency anige Gram Panchayat mangage Ema Aniromna pendaba kholau kya galoinana Kurkuldagi hauraga Khongampar Mantri Lekai tamna rally Chatkhe. Rally aduda sarugya kibi Khongampar Khunau Yaipa Thausilge member Namoizam Binaroi na Fongdo Kivada, Center Langana Kuki Singda Insilaga, Meitei Purup Asi, Mutana Bohonari Haiba, Manipur Miam na Punuma Kangar Bangaktani. Central Force na Hakting na Khul Ngakpa Meitei Phaba Madi Khulai Lokotpa Yaning Day. Kuki Singna Taliba Makogi Tongan ba Administration Piba Yaroi, Makata na Khul Ngakpa Apa Apun Taurabadi, Mama Ibising na Tumina Laitokloi, Tawai Tarabasu Tagani. Athuba da Langana, Mahusagi Pibam da Hanjilhan Gadabani, erang asi, Center na Manipur Tugaina Bidamak Toan Bani Haiba, Manipur Miamna, Kangbadage, Handak Pangtokiba Lok Sabha Mikalda, Miamna Laurakiba Firep Aduna Paukum Pibani. Makata na erang asi, Lushindaba Tarbadi, Langaki Mayokta Leblakani Haiki. Hojik laiba mafam asi National Highway number 2 gi Khongapan mapadani lambi asida highway asida ngai be lising kaya na kholau kaya ga khulkun dagi kholau kaya lauduna lagli moine lauri ba kholau bi Khul Ngakpa sindagi Khulai Phaba Yaroi Khul Ngakpa Phaba Yaroi Kuki lam Piba Yaroi Sepe Emerson Piba Yaroi amadi Manipur ke hanagi mahusagi pibam da hanjalaga to ni shanti pami haiba kholau singa si lawaga lagli mai be meamna hojik moina Karamba kari demand pamke haiba du meam paminarasi hojingmak yamna akanba mawongda mapandagi security force kusalaga akoi isam samna khun ngakchari bi isa singa sibu phana bagi combing operation tawgani haibisi ge mayokta hariba rally asi sachabani masi tawpham chukthok thoke maramdi makoina megi ahumda thoklai be irang ado matam sana state na central government na action laukhatpidana Kuki lahobising asibu makoina control tawbiram bataragadi ngasi Khul Ngakpa thoklamiba isa singje thokpiramoi isa volunteer singju phaba yana bidamakta Kuki gi hui singju huiroi ina sinaraga khoi Meitei side attack ta holagi isa singju thoraga makoina pulak bombing tawraga phagi haba makoi police do pang haba nupi aina bo khangi center lest na tawba makoi propaganda masang mulla khangi haba se aina media gi thongdo thamja isa singi damakta akhoi mama lising na lengdana leptuna lairi haba simasu aina press ki thongda thamjari ida masi matang da paujam dari ba chana jawba ningoma